Upai ama nattraga ama SHIJINNADUNA November tha fawbagi manungda popi PAMBI sing MARU phangna MUTHATKANI HAINA Manipuri Chief Secretary VINEET JOSHI na THAJABA PIRAKLE HAINA PHANGNA National Secretary Maheshwar Thounaojam na PHONGDOKRAKLI Wafam asi hauzik lamda masida thokli bairang asiga mari leinana Maheshwar Thounaojam na ngarang numidang athengbada Manipuri Chief Secretary VINEET JOSHI unaraba matungda All Secretariat mamangda pangmi singa unaba amada magna phongdokhibane Paumi singa unaba aduda Maheshwar Thounaojam na makachana hai chain kuki narco terrorist singi yanglin saru iriba popi PAMBI singa si muthatpana khunai asigi afabo oigani haina mahangna Chief Secretary da thamlamki Jingkong jinga da kuki terrorist singa tatana landaragli bomfam singa si scheduled caste ki mafam sing oibana iranga sina mangta khalibu singa sigi matang da report ama lengang na pikhalang ba National Commission for Scheduled Caste na khangalakhi balai kre report asi pikhalaktabada Ministry ki Home Affairs na su hawkiba August da report piraktabagi matang da Principal Secretary Home da cherol tharakhiba gi matang da bhagna Chief Secretary da paudam ki masigi pawkho moina Chief Secretary na nongbagi thogdo wathok kaya leptana tholakpana report lan khadang na bahona bada matam changbani haina phongdurakhi report asi lan khalakna na bahona bada authority mak oidraga su mateng pangba yagadra hin hangbada mateng pangbada akai ba leite haibagi thajaba su pirakle haina Maheshwar na phongdokhi Chief Secretary na iyaba si piraklabanina irang asigi report piba khakta natana warishin nama purakna naba amadi popi maru phangna mangana na bahot na bada miyam na su angama mateng pangsinduna chen kuki narco terrorist sing maru phangna muthana naba puno khona minasai na su bangna makhacha na phongdokhi Scheduled Caste National Scheduled Caste Commission na report piro o haibagi da moina report piram da bagi matang su hangam matamda mateng pangjanaraga amtang tawminara si authority natraga su haibagi port amasu thambire aduna tasengna thabak se tasengna akoina Pulap punsan naraga tawminaraga sin kuki narco terrorist amsu illegal immigrants muthat na ba tawminasi haiba matamda mahaksu ay kwe pulap changjaminasi haibagi wam di phongdore eduna thabak na utpaduni eduna thabak na ulapad hek matamduda paragadi phai patragadi phatti haiga daba akoi ni akoi kanamta gi political gi adu ada kem leijade paragadi phare patragadi phatre aduna hujik afaba thabak paikhala kadaba oragadi akoi ngaijari edu gi do aduga angang ani hujik nganang mangi bagi angang ani sigi matang da so akoi DGP ke unanaba kem kana process tawdori